ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩ ꯀꯩꯒꯨꯝꯕ ꯈꯔꯇꯪ ꯈꯪꯍꯟꯖꯒꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯇꯠꯇꯅ ꯀꯣꯜ ꯇꯧꯕꯤꯔꯛꯏ ꯀꯩꯅꯣ ꯍꯥꯏꯕꯗ ꯇꯥꯏꯐꯠ ꯇꯦꯁ ꯑꯝꯇꯪ ꯇꯧꯊꯣꯛꯄꯤꯌꯨ ꯇꯥꯏꯐꯠ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅꯗꯤ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯇꯧꯔꯝꯃꯤꯀꯣ ꯑꯗꯣ ꯆꯥꯡ ꯅꯥꯏꯅ ꯇꯧꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟ ꯑꯃ ꯌꯥꯈꯤꯗ꯭ꯔꯦꯀꯣ ꯃꯦꯆꯤꯟꯁꯤ ꯀꯔꯝꯕ ꯃꯦꯆꯤꯟꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯁꯦ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯔꯣꯇꯦꯠ ꯇꯧꯅꯕ ꯄꯣꯠꯁꯦ ꯑꯗꯨ ꯃꯦꯆꯤꯟꯅ ꯐꯦꯟ ꯑꯣꯏꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯅꯧꯕ ꯀꯧꯈ꯭ꯔꯦ ꯑꯗꯣ ꯍꯞꯇꯥꯃꯨꯛꯇꯤ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨꯀꯣ ꯍꯞꯇꯥꯃꯨꯛꯇꯤ ꯆꯪꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯗ ꯄꯣꯠꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯎꯄꯥꯏ ꯑꯩ ꯀꯩꯝ ꯂꯩꯖꯗꯦ ꯑꯗꯨ ꯇꯥꯏꯐꯠ ꯇꯦꯁ ꯇꯧꯕꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯃꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯁꯨ ꯑꯃꯨꯛꯀ ꯑꯅꯧꯕ ꯇꯦꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯇꯧꯕ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯗꯤ KFT ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯐꯪꯁꯟ ꯇꯦꯁꯁꯦ ꯀꯤꯗꯅꯤ ꯐꯪꯁꯟ ꯇꯦꯁꯁꯦ ꯑꯩꯈꯣꯏ ꯀꯤꯗꯅꯤꯁꯦ ꯏꯟꯐꯦꯛꯁꯟ ꯂꯩꯕ꯭ꯔꯥ ꯑꯣꯔ ꯂꯩꯇꯕ꯭ꯔꯥ ꯃꯥꯁꯤ ꯀꯃꯥꯏꯅ ꯂꯩꯔꯤ ꯃꯥꯒꯤ ꯀꯤꯗꯅꯤꯗ ꯂꯩꯒꯗꯕ ꯆꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯒ꯭ꯂꯨꯀꯣꯁ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤ ꯈꯪꯗꯣꯛꯅꯕ ꯁꯤꯒꯤ ꯇꯦꯁ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯇꯧꯕ ꯌꯥꯔꯅꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯌꯥꯝ ꯐꯖꯅ ꯐꯤꯠ ꯑꯣꯏꯅ ꯂꯩꯅꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯇꯦꯁ ꯇꯧꯁꯤ ꯑꯗꯨꯒ ꯑꯍꯣꯡꯕ ꯃꯃꯜꯗꯁꯨ ꯑꯗꯨꯝ ꯇꯧꯁꯤ